Mamangda Aihakna Lanai meeting amada Kanaba Wapamama audio machet am viral oirak padagi Arambai Tengolgi Silinauna Laaga Aihak Sengdokhan Bigre Ain Haribo Wapam do Aran Bani Haina Hijagre Adugi Matunda Maitei Lipungi Sininau Singamugla Aga Amuka Sengdokhan Bigre Adu the Sulale Hijagre Madugi Nungan Bada Kaitelgi Ima Kara Mula Ami Sengdo O Haidana Hariba Ima Singla Ambassador Ayum the later than Tangna Hodre Sigi Matunda October Gitang Ohumda Yambim Labaga Aiga Sanaba Wari Ama Handaki December Gitang Tara Humdoiga Tara Marigi Luina Bada Amuk Viral Ama Amuk Oire Hariba Viral Oiri Wapam Ase Yambim Labaga Aiga Lanai Wina Sanagi Wapamni Hariba Wapam Ase Mamang the Haiki Badumaina I hak Amuk Hanna Nasisu withdraw Tozere Siga Luina I hang the Tamjaning Wapam Amana Aigi Yumda Akai Atoi Tohan Biramba Mayam Sigi Matakta Aigi Idau Puren Amadi Lebak Miyamgina Yubras Bitken Rajit Atobasina Pambiramba so Kriyamakoina Lai Oina Pamenda Kilaga Nunti Giduk Maira Katlaga Lache Hariba Itihaska Sagonaraba Laibaki historical artifact ase Tugai Biramba se Tamoi Sokna Manipur Nung Sizaba Mioi Ama Oina no